Waka hena ngangdana thabakna utpana hainabi oiramba term ani leibag asigi prime minister oiramba Dr. Manmohan Singh na laikhidaba ase leibag asigi achauba mangjaba amani haina CLP leader Okram Ibobina phungdorakle Manipur Pradesh Congress Committee na sinduna Bir Tikendra Jet Road ta leiba Congress Bhavan da pangthokhiba Dr. Manmohan Singh laikhidabage awaba phungdokpagi thoramda wafam ase phungdokladuna mahakna makhatana hai laikhidraba Dr. Manmohan Singh na India ge prime minister oiringaida India gi awang nongpokta lairiba state sing asigi damak yaifana bakhalambata natana minungsiga loinana yengdame matam aduda North East region asi chaukhatnaba honabada special category da chalhanduna special plan assistance pitharakhe mahak issue ama thokpada madugi warishin yamna thuna purakpa ngamba luchingba amasu oirame hauzik Manipurda thokliba irang asidasu luchingba asi leiramnabade warishin puraklabi yai Mahakna Prime Minister oiringai matam aduda mahaki mayokta maikai kayadagi wafam kaya phongdoknaraklabasu wangangdana thabakna utuna paukhum pikhibane Laibag asigi GDP hengatkhiba ase mahaki matamdane matam amada Manipur lengaki makhada laiba employee kayagi khutsumal pithokpa ngamdana leirakhiba adudasu mahakna pithoknaba honabada achauba thokdang lauke mahakna manung matam chadana laikhidaba ase thamoi sokna nungaitaba poke hainasu mahakna makhatana phongdorakle Khoigi GST bise Masi head Prime Minister Hogdor Kanda, Hujiki Honorable Kano Sinaba, Masina Heta, Hogalaga Man Heta opposed to a boy Saka Pyrakanda, the midnight introduced Tauri and higher. Aduga Moina di Tauraga, Mana di Dr. Manmohan Singh, father of GST, I doing over. Manadi Dr. Manmohan Singh the P. Sugumba Magi idea mana Tawiramba Mayam Punamaxi, Yenguraga, opposition ruling you one atana, Akoina, Pangta, Tagat Pagi, Akoigi Mini, Koi Partida, Leramani, Pangta, Tagat Pagi, one nataba. Akoidis Haraga, Pakai, Haibasu Hainadaba, Minute Kari Haiginena, and a young Kizaba Haiba Tareko, a Sengba, fake Haibasi, Adam Kanagumba Krenadi, Waro Bushu cannot Tormbi. Aduna ngasai aina haijagibadune akoi Dr. Manmohan Singh maramda akoi khana nainaba taragadi masi loiba khamba nairoena haijagib Thauram aduga mari leinana MPCC ki president K Meghachandran hai lamdam asigi puwari neinarakpada Dr. Manmohan Singh yautabu yaroi lujingba asigi miting makhada state asida ahomba kaya puraktuna chaukhat lamjelda chauna khumbang chauksin khibane mahakna laikhidaba ase leibak asigi oina yamna chauna mangjaba amane imung manungna thingnahoriba awabada MPCC na saruk yari hainaso mahakna makhata na phongdokhe thauram adugi sarukamba oina CLP leader Okram Ibobina lujingduna laikhidrabagi mafamda hikaleka tamduna ikai khumnaba utke tungda minute ani tubina leptuna laikhidrabagi thawai mirelna bapugi nakta ingna chikna leirunaba thongnikhe thauram aduda hanagi MP Dr. D Mainya CWC ki member Gai Khangam MLA TH Lokeshwar amade MLA Suraj Kumar Okram yauta MPCC ki luchingba sing hanagi minister amade MLA kayaso saruk yakhe Manipur ki asumlaba unprocessed power right Manipur ki segmented tegi adigumba lokthokhiba Manipur ki itihas leiriba makhai ahanba step in tawa aduga India ki itihas ta Manipur ki itihas ta Manmohan ki itihas leiriba makhai aikoi ki Manipur ki itihas aduma yauduna leirikadaba adigumba yamna parasinggi yamna inot piba adigumba prime minister oiramkhiba misaksi amasung misakni amasung mahakna mahaki reformers ni socialist ni haibase aikoi pudabakna ten takna thamjarabada Bharat punamakta setnariba adigumba mipung khudingmaki RTI ek mahang puthoki Mahatma Gandhi MGNREGS mahang puthoki society sida lairaba singki adigi mayam singsigi society sida leiru mayam singsigi to accommodate mipung khudingmaki adigumba mayam du piba ngamnagdamak MGNREGS mahang puthoki right to education puthoki